ꯑꯍꯥꯟꯕꯃꯛꯇꯗ ꯏꯆꯤꯜ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤ ꯑꯩꯈꯣꯏ ꯍꯧꯖꯤꯛꯁꯤ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯨꯝ ꯂꯣꯏꯁꯤꯜꯂꯛꯄ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏ ꯍꯣꯠꯅ ꯍꯣꯠꯅꯅ ꯑꯩꯈꯣꯏ ꯐꯤꯕꯝꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯁꯣꯛꯆꯤꯜꯂꯛꯄꯒꯤ ꯇꯥꯡꯀꯛ ꯇꯥꯟꯖꯥꯗꯨꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯇꯥꯔꯦ ꯌꯨꯅꯤꯇꯤ ꯑꯣꯏꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯁꯛ ꯃꯑꯣꯡ ꯑꯃ ꯎꯔꯛꯄ ꯑꯃ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯌꯥꯝꯅ ꯌꯨꯅꯤꯇꯤ ꯑꯣꯏꯗꯕ ꯅꯤ ꯑꯩꯈꯣꯏꯅ ꯑꯣꯏꯔꯤꯁꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯃꯉꯝ ꯁꯥꯟꯗꯕ ꯑꯗꯒꯤ ꯊꯕꯛ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯃꯉꯝ ꯁꯥꯡꯅ ꯆꯠꯄ ꯉꯝꯗꯕ ꯎꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝ ꯑꯃ ꯂꯩꯔꯛꯑꯦ ꯁꯤꯒꯨꯝꯕ ꯌꯨꯅꯤꯇꯤ ꯑꯣꯏꯗꯕꯁꯤꯡꯅ ꯑꯗꯒꯤ ꯇꯧꯔꯤꯕ ꯂꯥꯟꯁꯤ ꯀꯩꯅꯣ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯈꯨꯟꯅꯥꯏꯁꯤꯒꯤ ꯃꯤꯌꯥꯝꯅ ꯌꯥꯝꯅ ꯃꯨꯟꯅ ꯈꯟꯊꯕ ꯃꯊꯧ ꯇꯥꯏ ꯃꯁꯤ ꯂꯥꯟꯅꯤꯅ ꯇꯧꯕ ꯌꯥꯗꯦ ꯃꯔꯝꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯁꯇ꯭ꯔꯦꯇꯦꯖꯤ ꯃꯌꯥꯝ ꯆꯪꯏ ꯑꯗꯨ ꯇꯧꯔꯤꯕ ꯂꯥꯟꯁꯤ ꯒꯣꯔꯃꯦꯟ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯈꯨꯠꯁꯦꯝꯒꯤ ꯂꯥꯟꯅꯤ ꯍꯥꯏꯕꯁꯤ ꯍꯥꯟꯅꯗꯒꯤ ꯀꯣꯀꯣꯃꯤꯅ ꯂꯥꯎꯗꯨꯅꯁꯨ ꯂꯥꯛꯏ ꯍꯟꯗꯛꯇꯁꯨ ꯌꯥꯝꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯃꯈꯣꯡꯗ ꯖꯤꯑꯣꯁꯤꯒꯤꯗ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯕꯥꯕꯨ ꯃꯥꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯕ ꯁꯨꯄꯔꯚꯥꯏꯖꯔ ꯑꯃ ꯑꯩꯈꯣꯏꯒꯤ ꯃꯥꯡꯈꯤꯕꯁꯤ ꯃꯤꯄꯨꯝ ꯊꯤꯗꯅ ꯂꯩꯔꯤ ꯃꯁꯤ ꯑꯉꯛꯄꯅꯤ ꯃꯃꯥꯡꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯅꯥꯛꯇ ꯂꯩꯕ ꯑꯁꯥꯝ ꯔꯥꯏꯐꯜꯒꯤ ꯃꯅꯥꯛꯇ ꯅꯣꯡꯃꯩ ꯆꯪꯁꯤꯜꯂꯒ ꯀꯥꯞꯁꯤꯜꯂꯛꯄ ꯀꯔꯤꯝ ꯇꯧꯗꯕ ꯌꯦꯡꯗꯅ ꯂꯩꯕ ꯑꯗꯩ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯁꯦꯀꯨꯔꯤꯇꯤ ꯑꯣꯔ ꯑꯦꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟ ꯉꯥꯛꯄꯅ ꯆꯪꯕꯗꯅ ꯃꯣꯏ ꯀꯦꯁꯄꯔꯅ ꯈꯥꯝꯖꯤꯟꯕ ꯑꯗꯒꯤ ꯕꯣꯁꯄꯔ ꯖꯣꯟꯅꯤ ꯍꯥꯏꯔꯒ ꯊꯠꯂ ꯊꯝꯕꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤ ꯑꯃ ꯑꯩꯈꯣꯏ ꯆꯥꯎꯅ ꯇꯥꯗꯨꯅ ꯂꯥꯛꯏ ꯃꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯈꯪꯅꯔꯕ ꯋꯥꯐꯝ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯇꯥꯟꯖꯥꯁꯤꯗ ꯑꯩꯈꯣꯏ ꯃꯁꯦꯟꯁꯨ ꯑꯃꯨꯛ ꯇꯣꯈꯥꯏ ꯇꯥꯕ ꯈꯥꯏꯕꯨꯝ ꯇꯥꯕ ꯑꯃ ꯌꯥꯝꯅ ꯃꯌꯦꯛ ꯁꯦꯡꯅ ꯎꯕꯗꯧꯅ ꯇꯧꯏ ꯑꯩꯈꯣꯏꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄ ꯈꯣꯡꯖꯪꯁꯤꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏ ꯑꯣꯄꯣꯅꯦꯟ ꯑꯦꯟ ꯔꯨꯂꯤꯡ ꯑꯦꯅꯤ ꯀꯦꯟꯗ꯭ꯔꯗ ꯑꯣꯄꯣꯅꯦꯟ ꯑꯦꯟ ꯔꯨꯂꯤꯡ ꯍꯥꯏꯕꯗꯤ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯃꯤ ꯑꯗꯩ ꯑꯃꯅ ꯑꯦꯝ ꯑꯦꯜ ꯑꯦꯒꯤ ꯑꯣꯄꯣꯖꯤꯁꯟ ꯂꯩꯕ ꯃꯤ ꯃꯁꯤ ꯃꯁꯦꯟꯁꯤ ꯂꯩꯕꯥꯛꯀꯤ ꯅꯤꯡꯕꯒꯤ ꯅꯃꯥꯗ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯈꯜ ꯃꯌꯥꯝ ꯑꯃ ꯁꯥꯒꯠꯅꯔꯒ ꯑꯩꯈꯣꯏꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯉꯥꯡꯅꯅꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯀꯟꯅꯅꯕ ꯊꯣꯛꯂꯛꯄ ꯀꯥꯡꯕꯨ ꯑꯃ ꯑꯦꯝ ꯑꯦꯜ ꯑꯦ ꯊꯨꯒꯥꯏꯅꯕ ꯀꯥꯡꯕꯨ ꯑꯃ ꯊꯣꯛꯂꯛꯄꯗꯧꯅ ꯇꯧꯔꯛꯄ ꯃꯁꯤꯅꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯏꯔꯩ ꯂꯩꯇꯕ ꯃꯥꯒꯤ ꯍꯤꯡꯅꯅꯕꯒꯤ ꯄꯨꯟꯁꯤꯗ ꯃꯥꯒꯤ ꯀꯥꯟꯅꯅꯕꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯒꯤ ꯑꯦꯝ ꯑꯦꯜ ꯑꯦꯅ ꯍꯥꯏꯕꯗꯤ ꯑꯩ ꯏꯟꯒꯗꯕꯅꯤ ꯅꯠꯇ꯭ꯔꯒ ꯑꯩ ꯑꯣꯄꯣꯅꯦꯟ ꯍꯥꯟꯅ ꯚꯣꯠ ꯀꯥꯔꯝꯕ ꯑꯣꯏꯔꯣ ꯀꯥꯗꯕ ꯃꯗꯨꯅ ꯍꯥꯏꯕꯅ ꯏꯟꯒꯗꯕꯅꯤ ꯍꯥꯏꯕ ꯑꯗꯨꯔꯣꯝ ꯆꯠꯂꯒ ꯂꯩꯕꯥꯛ ꯅꯤꯡꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯥꯞꯅ ꯂꯩꯔꯛꯄꯒꯨꯝ ꯇꯧꯏ ꯃꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯌꯥꯝꯅ ꯃꯊꯧ ꯇꯥꯔꯦ ꯃꯁꯤꯅ ꯃꯊꯧ ꯇꯥꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯏꯖꯤꯇꯦꯁꯟ ꯃꯌꯥꯝ ꯑꯃ ꯆꯪꯁꯤꯟꯒꯦꯅ ꯈꯜꯂꯝꯕꯗꯨ ꯃꯁꯤ ꯑꯩꯈꯣꯏ ꯀꯔꯝꯕ ꯍꯦꯟꯅ ꯊꯨꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯑꯦ ꯑꯗꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯋꯥꯈꯜ ꯇꯥꯟꯅꯕꯒꯤ ꯀꯦꯃꯦꯔꯥ ꯃꯤꯇꯤꯡ ꯀꯦꯝꯄꯦꯟ ꯑꯃ ꯑꯩꯈꯣꯏ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀꯤ ꯂꯩꯔꯤꯕ ꯂꯝꯗꯝ ꯀꯦꯟꯗ꯭ꯔ ꯈꯨꯗꯤꯡꯃꯛꯇ ꯁꯤꯟꯕ ꯊꯨꯡꯅ ꯂꯧꯈꯠꯄ ꯑꯃ ꯆꯪꯏ ꯅꯠꯇ꯭ꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯦꯟꯁꯦ ꯃꯤꯒꯤꯗꯤ ꯀꯨꯀꯤꯒꯤꯗꯤ ꯑꯦꯝ ꯑꯦꯜ ꯑꯦ 10 ꯂꯣꯏꯅꯃꯛ ꯄꯨꯟꯅ ꯂꯦꯞꯄꯤ ꯑꯗꯩ ꯃꯤꯌꯥꯝ ꯀꯣꯇꯨ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯥꯏ ꯇꯤ ꯑꯦꯜ ꯑꯦꯐ ꯑꯣꯏꯔꯣ ꯑꯗꯒꯤ ꯀꯨꯀꯤ ꯏꯟꯄꯤ ꯑꯣꯏꯔꯣ ꯂꯣꯏꯅ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕꯒꯤ ꯃꯑꯣꯡ ꯑꯃ ꯂꯩ ꯑꯩꯈꯣꯏꯁꯤꯅ ꯊꯕꯛ ꯃꯑꯣꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯥꯏꯗꯦꯟꯇꯤꯇꯤ ꯂꯩꯖꯔꯒꯁꯨ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯂꯩꯖꯔꯒꯁꯨ ꯑꯩꯈꯣꯏ ꯃꯇꯦꯡ ꯄꯥꯡꯁꯤꯟꯅꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯂꯣꯖꯤꯛꯇꯣ ꯑꯩꯈꯣꯏꯗ ꯌꯥꯎꯗꯕꯗꯧꯅ ꯇꯧꯏ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯤꯡꯊꯅꯕꯒꯤ ꯃꯆꯠ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯥꯠꯇꯣꯛꯅꯕꯒꯤ ꯃꯆꯠ ꯑꯩꯈꯣꯏ ꯉꯔꯥꯡ ꯅꯍꯥꯟꯗꯁꯨ ꯑꯩꯈꯣꯏ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯩꯅ ꯏꯃꯥ ꯑꯃꯗꯒ ꯂꯥꯎꯕꯗꯨ ꯅꯍꯥꯟ ꯍꯧꯕ ꯅꯨꯃꯤꯠꯇꯨꯅ ꯃꯣꯏꯅ ꯁꯤꯗ ꯄꯣꯠꯐꯝ ꯐꯝꯕ ꯌꯥꯔꯣꯏ ꯁꯤꯗ ꯄꯣꯠꯐꯝ ꯐꯝꯕ ꯃꯌꯥꯝ ꯂꯩꯕꯒꯤ ꯄꯨꯟꯁꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯃꯁꯤꯗ ꯙꯔꯅꯥ ꯐꯝꯖꯤꯟꯕ ꯌꯥꯔꯣꯏ ꯑꯗꯨ ꯇꯧꯕ ꯌꯥꯔꯣꯏ ꯊꯤꯡꯉꯦ ꯅꯨꯡꯇꯤꯒꯤ ꯊꯤꯡꯂꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯒꯣꯔꯃꯦꯟꯒ ꯏꯃꯤꯇꯦꯠꯅ ꯌꯥꯅꯕꯒꯤ ꯃꯇꯨꯡ ꯍꯟꯗꯣꯛꯄ ꯃꯇꯝꯗꯅ ꯙꯔꯅꯥ ꯄꯥꯛꯒꯠ ꯐꯝꯗꯕ ꯑꯗꯨ ꯚꯥꯏꯔꯦꯟ ꯆꯠꯍꯜꯂꯤ ꯃꯌꯥꯝꯅ ꯑꯃꯨꯛ ꯃꯤꯌꯥꯝꯁꯤꯁꯨ ꯐꯠꯇꯕ ꯎꯠꯊꯣꯛꯑꯒ ꯍꯦꯟꯅ ꯐꯕꯗꯧꯅ ꯇꯧꯕ ꯍꯥꯟꯅ ꯇꯧꯕ ꯌꯥꯔꯣꯏ ꯊꯤꯡꯕ ꯀꯥꯡꯕꯨꯅ ꯇꯧꯗꯕ ꯌꯥꯔꯣꯏꯁꯤꯕꯨ ꯌꯥꯕ ꯆꯠꯂꯕ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄ ꯃꯊꯧ ꯇꯥꯏ ꯑꯩꯈꯣꯏ ꯃꯁꯦꯟꯁꯤ ꯃꯥꯒꯤ ꯂꯨꯞ ꯀꯟꯅꯅꯕ ꯍꯣꯠꯅꯕ ꯃꯁꯥ ꯍꯤꯡꯅꯕ ꯍꯣꯠꯅꯕꯗ ꯁꯤꯕ ꯀꯤꯅꯗꯕꯗꯧꯅ ꯇꯧꯕ ꯃꯁꯤ ꯑꯩꯈꯣꯏꯅ ꯀꯨꯏꯅ ꯃꯇꯝ ꯁꯥꯡꯅ ꯑꯩꯈꯣꯏ ꯃꯥꯏꯟꯁꯦꯠꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯄꯥꯟ ꯇꯥꯡꯉꯒ ꯍꯤꯡꯉꯨꯕ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯟꯇ꯭ꯔꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯁꯨ ꯀꯔꯤꯝꯇ ꯈꯟꯗꯦ ꯑꯩꯈꯣꯏꯒꯤ ꯃꯁꯥꯒꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯍꯧꯖꯤꯛ ꯕꯤ ꯖꯦ ꯄꯤꯒꯤ ꯗꯕꯜ ꯏꯟꯖꯤꯟ ꯑꯁꯦ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯥꯔꯠ ꯍꯧꯕ ꯉꯝꯗ꯭ꯔꯕ ꯏꯟꯖꯤꯟꯅꯤ ꯃꯁꯤ ꯕꯤ ꯖꯦ ꯄꯤꯒꯤ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅ ꯏꯜꯂꯒ ꯆꯠꯂꯤꯕ ꯇꯣꯛꯂꯛꯀꯦꯗꯤ ꯍꯥꯏꯗꯦꯕ ꯕꯤ ꯖꯦ ꯄꯤꯗꯒꯤ ꯇꯣꯛꯂꯛꯑꯒ ꯑꯇꯣꯞꯄ ꯄꯥꯔꯇꯤꯗ ꯌꯥꯎꯈꯤꯕ ꯌꯥꯏ ꯑꯗꯨ ꯇꯧꯕꯒꯤ ꯋꯥꯈꯜꯗꯤ ꯈꯟꯗꯦ ꯃꯗꯨꯒꯤ ꯉꯁꯥꯏꯒꯤ ꯒꯥꯔꯤꯗꯨꯗ ꯑꯗꯨꯝ ꯇꯥꯟꯅꯔꯒ ꯂꯩ ꯃꯤ ꯃꯌꯥꯝꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏ ꯃꯥꯒꯤ ꯐꯝ ꯀꯟꯅꯅꯕ ꯃꯥꯒꯤ ꯐꯝ ꯄꯥꯏꯅꯕ ꯑꯗꯣꯝꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯂꯧꯗꯕ ꯍꯧꯖꯤꯛ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯁꯤꯗꯤ ꯃꯤꯌꯥꯝꯅ ꯄꯥꯝꯃꯤꯕ ꯈꯣꯜꯂꯥꯎꯁꯤ ꯂꯩꯔꯤꯕ ꯑꯦꯝ ꯑꯦꯜ ꯑꯦ ꯈꯨꯗꯤꯡꯃꯛꯅ ꯈꯪꯉꯝꯒꯅꯤ ꯈꯜꯂꯤ
하비 MLA 싱그나 아거기 인디아가 묵나부두니 타모이 샹나 돌아가다 인디아가 묵나가 레박바 우기신 레프보다 마이나 레판닝 거두고 레판닝 거두네 봐 어두부 ngasi기 라이바 거기 미양 미하이나 미양 다 그렇게 미우치나 더비렉 때보다기 베나락 때보다기 아거이 마센 사우너래 아두가 분업을 거의 마센 분한 바까나 하나 막 거이나 마시야 거의 야나 섹션의 영어 범장이 난 그래도 거의 구나 이제 망히기니 그 굴라이 바보 어로 빠이다 어로 마이 룩기 힝나 보나 봐 마이 룩기 민자 따나 보나 보단다 시버 기내도 이 타복제 마시 마 거의 또 보나 파우니 나 들어가디 거의 구나이세 야나 두는 망기 야위 비범들 라이 아두나 거의 시나오 마야다 아거이 고고미나 거의 어떤 정자를서 하나 거기 awareness campaign 아마 거의 와칸 타미나시 하비기 awareness campaign세 거의 디셈버기 아한바 제용대 거를 거의 못탕 자 사람 못동가 와칸 타미나가 BJP기 미 어로 아토퍼기 미 어로 오포지션기 어로 아데 거기 룰링기 어로 레이브 MLA두기 미 엄등 거의 짝마다봐 공장 너무 다들 상민나라 쌈마나봐 와칼라못 다들 레민나라가 피레못 다들 레민나라가 냉아식 건들거디 레바식 건들거디 오히려 거의 마시 묵나부드나디 아무나 거의 하나 와칸 타미나가 쌍장가다고 이지테이션 공장 쌍장가다고 레민나도 그리목도 싹 빠는 레민나라 맞다 모두 쿠나야식 건강거니 나들이 쿠나야식 망기브기 야버기 기브들이 아두나 아이나 마니부기 부분 그리맞다 거의 앞인도 전행이 모두디 거의 쿠나야식 분는 점이나시 군나야식 간나나 보고 이샤이샤기 간나나 뭐 이샤이샤기 룹 간나나 뭐 이샤이샤기 오요이타 간나보기 와칼론 타독 미나시 하이고 와팜지 아이 마양도 탐색